everyone, this is Divani Family Tarot 11/11. Ngasidi lakadoriba haptasigi ko kari legi habado haipet yengminase ko ado ai reading se kanadi haujarage pokpa numit han haujarage ko hanbada Sunday yan haujarage Sunday pokpa mi singi ko handaki lakadoriba haptasida kari legi habado yengminase ko Sunday pokpa mi sing handaki hapta sida hai tare ko kari thengarakpa yaba kari lakpa yaba haibado yeminarase yengase Sunday pokpa mi sing ko handaki hapta se ko thabak thoram tawba matamda ko kitang chekshina tawbiyu ko kitang chekshina haina shingna tawbiyu ko afababadi adum lay ko adu taraju kitang chekshilawdaba taragadi adugi poto kitang ke hai tare ko khalubaga tawba thabak tuga haidi khalubaga thoklakpa duga hai tare ka kitang taimanaba dumai tholakpa yaba layeba ko aduga khoigi paski kari ko paski mi mamanga chatkhiba saunaraga chatkhiba khotkiba adumaina yaukhiba sing ko handaki week sida ko amuk paw phaurakpa yaba aduga amuk somda hai tare ko manak chomgi manakta lakpa yaba adumaina lay ko aduga ko hojik relationship da layba haidi hana dum khara lay relationship da layba sing hai tare ko adu ko wari watai sanaba khotpa matamda kitang ke hai tare ko pungning phadana hai tare ko kitang phingatna dabida ko irena phajna loina o phingatna ba taragadi akhoi kitang saunaba yaba ko saunaba yaba adumaina tawba lay mari chakri tawba yaba hai tare ko angam tanarakpagi maong haigadra adumaina kitang tawba yaba lay ko aduna kitang nungaitaba yaba lakpa yaba lay aduna kitang wari watai sanaba matamda kitang irena hainaba tanaba yaraga ko adumaina chachabada yam phaba oi ko aduga pesa nungsa khoi kekadi phajna dum lakpa piri ko mamanga lakadaba pesa lakidaba khotkidaba ko pallaga laikhiba khotkiba sing ko pesa phajna lau haiba lay paisa di ko aduga imung manung shu dum phajna nusi chanana chatminaba yaba adumaina lay ko aduga khara thaba ma tawo matamdane ko kitang sa ain haijagre ko kitang chekshina tawbiyo nai ko chekshina tawbiyo adu phajna hai tare ko afabadi lakpa yaba lay ko haidi thaba ma tawo matamda oraga su ko di somgi life ta hai tare ko am stable oiba lakpa yaba lay thabak sina maram oiraga hai tare ko aduduna kitang chekshina tawbiyo ko si haijage Sunday pokpa singi oina mathangisina Monday pokpa mi singi ko Monday pokpa mi singi yengase Monday pokpa mi singi handaki lakadoriba haptasida ko kari thengnaba yaba kari tholakpa yaba haibado yengminase Monday pokpa mi singi ko handaki haptada kari thengnaba yaba kari tholakpa yaba haibado yengminase Monday pokpa mi singse ko handaki hapta se ko kitang thawai ko nungaitaba khotaba adumba kitang thengnaba yai hai tare ko sum haibadi ko mina khoigi paisa nungsa gumba khara kaino tawkhiba khotkiba ko thajana hai tare ko pithokraga khoigi ke hai tare adugi poto khoigi hayang hangsit piraki kaina hairaga khoigi piraktaba hai tare ko adu haida haijaluraga su hek ke hai tare moina hena chawshalakpado moina hena chawshalakpa moinaga henaga ke hai tare chawshalakpa hai tamni ko adum oyeba ko somdagi paisa je lawbiraga somna hairuba matamda moina oinaga afaw sajalakpa hai tare ko adumba khara thengnaba yaba lay aduna somnakan thawai yam nungaitaba adumaina oiba yaba khara layeba ko aduna paisa nungsa pithokpa matamda ko mingonda kitang yenga pibiyo ko adi hekta pithokpigano somna paisa nungsa pigdoriba misakse aina ujaba matamda ko kitang thamoi sengba wali ko thamoi sengba wali aduduna kitang paisa je pithokpi matamda ko phangba matamda khara wana phangba yaba layeba ko aduna khara chekshillo hai tare ko aduga handaki hapta se ko handaki hapta se khoigi mi je ke hai tare som tawba thabak thoram jida ko kitang yengsinba khochanba adumaina tawba yaba lay ko ke hai tare ko somna kainom tawba matamda ke hai tare kakthatpinaba haigadra yaithabinaba adumaina hotnaba lay ko aduga
ꯁꯣꯝꯒꯤ ꯃꯇꯥꯡꯗꯒꯁꯨ ꯀꯣ ꯃꯤꯉꯣꯟꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯎꯒꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅꯒ ꯍꯥꯏꯖꯤꯟꯕ ꯌꯥꯕ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯖꯟꯕ ꯌꯥꯕ ꯀꯣ, ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯥꯔꯒ ꯑꯐꯕ ꯋꯥ ꯉꯥꯡꯕꯤꯕ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯌꯥꯏꯀꯣ. ꯑꯗꯨꯗꯨꯅ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯏꯌꯦ. ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯀꯣ. ꯗꯤ ꯂꯣꯏꯅꯔꯤꯕ ꯃꯤ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯤꯗꯣ ꯈꯤꯇꯪ ꯌꯦꯡꯉꯒ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯑꯐꯕꯗꯤ ꯂꯥꯛꯀꯅꯤꯀꯣ. ꯍꯥꯟꯅ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯈꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ. ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤ ꯂꯣꯏꯁꯤꯜꯂꯒ ꯑꯐꯕ ꯑꯃ ꯍꯧꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ. ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯣꯏ. ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯅꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯤꯗ꯭ꯔꯤꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯥꯔꯠꯅꯔꯒꯀꯣ ꯌꯥꯝ ꯃꯣꯠ ꯆꯥꯟꯅꯕ, ꯃꯣꯠ ꯇꯤꯟꯅꯅ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅꯖꯕ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯄꯤ. ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯄꯜꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯥꯟꯅ ꯇꯤꯛꯅꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯐꯕ ꯑꯣꯏꯀꯣ. ꯐꯦꯃꯤꯂꯤꯒꯤ ꯀꯩ ꯇꯧꯒꯗꯕꯨ ꯁꯤꯗ ꯂꯥꯛꯀꯗꯧꯔꯤ ꯍꯞꯇꯥꯗ ꯁꯣꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯧꯕꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯊꯣꯛꯄꯒꯤ ꯃꯇꯥꯡ ꯑꯃ, ꯑꯗꯩ ꯊꯕꯛ ꯊꯧꯔꯝ ꯀꯩꯀꯥꯗ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯈꯔ ꯂꯩꯕ ꯌꯥꯕ ꯍꯥꯏꯀꯣ, ꯈꯔ ꯊꯣꯔꯛꯀꯗꯧꯔꯤꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ. ꯑꯗꯨꯒ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯀꯣ. ꯁꯤꯅꯤ ꯃꯟꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯔꯤꯗꯤꯡ. ꯃꯊꯪꯒꯤꯁꯤꯅꯀꯣ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ. ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯕ ꯂꯩꯒꯦ ꯌꯦꯡꯃꯤꯟꯅꯁꯦ. ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯕ ꯂꯩꯒꯦ ꯌꯦꯡꯃꯤꯟꯅꯁꯦ ꯀꯣ. ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯀꯣ ꯌꯥꯝ ꯐꯩꯌꯦ. ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯌꯥꯝ ꯐꯕ ꯑꯣꯏꯌꯦ. ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯑꯐꯕ ꯑꯣꯏꯌꯦ. ꯄꯩꯁꯥ ꯉꯥꯛꯇꯅꯤꯀꯣ ꯊꯣꯛꯂꯛꯏꯁꯦ. ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯥꯛꯀꯗꯕ ꯈꯣꯠꯀꯗꯕ ꯄꯜꯂꯒ ꯂꯩꯈꯤꯕꯁꯤꯡ ꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤꯀꯣ ꯄꯩꯁꯥꯗꯣ ꯂꯥꯛꯆꯕ ꯄꯤꯔꯤ. ꯑꯗꯒꯤ ꯃꯤꯅ ꯂꯧꯈꯤꯕ ꯈꯣꯠꯈꯤꯕ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯐꯪꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ. ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯍꯧꯖꯒꯦ ꯀꯥꯏꯅꯒ ꯈꯜꯂꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯕꯤꯖꯤꯅꯦꯁꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨ ꯍꯧꯖꯕ ꯌꯥꯕꯗꯀꯣ ꯌꯥꯝ ꯑꯐꯕ ꯂꯩ. ꯌꯥꯝꯅ ꯀꯣ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯛꯄ ꯌꯥꯕ ꯂꯩꯀꯣ. ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯤꯡ ꯑꯣꯏꯇꯥꯔꯒꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯁꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯈꯤꯕ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯁꯇ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯦꯛꯑꯞꯀꯨꯝꯕ ꯂꯩꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯀꯣ ꯑꯐꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯑꯐꯕ ꯃꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯕ ꯂꯩꯌꯦꯀꯣ. ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯛꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤꯗꯤ ꯑꯐꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯣꯝꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯊꯃꯣꯏ ꯁꯦꯡꯕ ꯀꯣ ꯁꯣꯝꯒ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯝꯕ ꯃꯤꯁꯛ ꯑꯗꯨꯝ ꯑꯣꯏꯒꯅꯤ. ꯑꯗꯣ ꯄꯥꯁꯇ ꯅꯨꯡꯉꯥꯏꯇꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯏꯀꯣ. ꯌꯥꯝ ꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯆꯥꯛꯅ ꯀꯥꯏꯅꯈꯤꯕ ꯑꯗꯒꯤ ꯇꯣꯛꯅꯈꯤꯕ ꯑꯗꯨꯝꯕ ꯃꯤ ꯈꯔ ꯌꯥꯎꯔꯤꯀꯣ. ꯑꯗꯒꯤ ꯅꯤꯡꯉꯝꯗꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯃꯤꯁꯛꯁꯤꯡ ꯌꯥꯎꯔꯤꯀꯣ. ꯑꯗꯨꯁꯤꯡꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯃꯤ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯨ ꯍꯥꯏꯕꯗꯤ ꯂꯩꯌꯦ ꯀꯣ. ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯍꯥꯏꯗꯤꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯀꯣ ꯑꯣꯔ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯅ ꯆꯥꯟꯅꯈꯤꯕ ꯅꯨꯡꯁꯤꯅꯈꯤꯕ ꯃꯤꯁꯨ ꯌꯥꯎꯔꯦꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯤꯟꯅꯈꯤꯕ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯗꯣ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗꯀꯣ ꯁꯣꯝꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯕ ꯀꯣ. ꯑꯗꯨꯒ ꯔꯤꯌꯨꯅꯤꯌꯟꯒꯨꯝꯕ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯁꯀꯤ ꯆꯠꯈꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯁꯀꯤ ꯆꯠꯈꯤꯕ ꯃꯤ ꯀꯣ ꯃꯇꯝ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯆꯠꯈꯤꯕ ꯃꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯕꯨ ꯌꯥꯝ ꯃꯤꯁ ꯇꯧꯕ ꯑꯣꯏꯀꯣ. ꯃꯥꯁꯦ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇ ꯇꯥꯔꯒꯁꯨ ꯍꯥꯏꯀꯣ ꯂꯥꯛꯇ ꯇꯥꯔꯒꯁꯨ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯃꯥꯁꯦ ꯌꯥꯝꯅ ꯁꯣꯝꯕꯨ ꯃꯤꯁ ꯇꯧꯕ ꯌꯥꯝ ꯅꯤꯡꯁꯤꯡꯕ ꯃꯉꯣꯟꯗ ꯑꯗꯨꯃ ꯑꯣꯏꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯣꯝꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯧꯈ꯭ꯔꯕ ꯀꯣ ꯍꯥꯏꯗꯤ ꯍꯧꯈ꯭ꯔꯕ ꯁꯣꯝꯒ ꯂꯣꯏꯅꯔꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯤꯡꯁꯤꯡꯕ. ꯑꯗꯒꯤ ꯁꯣꯝꯒ ꯇꯣꯛꯅꯈꯤꯕ ꯂꯥꯞꯅꯈꯤꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯣꯝꯕꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯀꯣ. ꯑꯗꯨꯒ
ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯁꯤꯒꯤ ꯃꯤꯁꯛꯁꯦꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒ ꯆꯠꯃꯤꯟꯅꯁꯤ ꯌꯨꯝ ꯀꯩ ꯄꯥꯟꯃꯤꯟꯅꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯂꯥꯟꯒ ꯇꯧꯖꯔꯒ ꯈꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯃꯤꯟꯅꯈꯤꯕꯀꯣ ꯑꯗꯨꯒ ꯊꯃꯣꯏ ꯌꯥꯝ ꯆꯥꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯏꯅꯈꯤꯕ ꯑꯗꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯎꯏꯌꯦ ꯀꯣ ꯑꯗꯨꯒ ꯑꯅꯧꯕ ꯍꯧꯕꯗꯤ ꯌꯥꯕ ꯂꯩꯀꯣ ꯑꯩ ꯉꯁꯥꯏ ꯊꯕꯛ ꯊꯧꯔꯝ ꯑꯅꯧꯕ ꯍꯧꯖꯒꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯍꯧꯕ ꯌꯥꯕ ꯂꯩ ꯇꯧꯕꯇꯕꯨ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯑꯗꯨꯒ ꯑꯐꯕꯗꯤ ꯐꯖꯅ ꯂꯩꯀꯣ ꯁꯤ ꯍꯥꯏꯖꯒꯦ ꯁꯤꯅꯦ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯔꯤꯗꯤꯡ ꯃꯊꯪꯗꯅ ꯋꯦꯗꯅꯦꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯇꯧꯖꯔꯒꯦꯀꯣ ꯋꯦꯗꯅꯦꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯁꯨꯝ ꯊꯦꯡꯅꯕ ꯌꯥꯕ ꯊꯣꯛꯄ ꯌꯥꯕ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯋꯦꯗꯅꯦꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡ ꯌꯥꯝ ꯐꯖꯅ ꯊꯣꯛꯂꯛꯏꯀꯣ ꯀꯥꯔꯠꯁꯦ ꯌꯥꯝ ꯐꯖꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯋꯦꯗꯅꯦꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯀꯣ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥꯁꯦꯀꯣ ꯑꯐꯕꯗꯤ ꯃꯌꯥꯝ ꯄꯤꯀꯣ ꯑꯐꯕꯗꯤ ꯃꯌꯥꯝ ꯄꯤ ꯑꯗꯨꯕꯨ ꯁꯣꯝꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯌꯥꯝꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯋꯥꯈꯜꯗ ꯃꯁꯥ ꯃꯊꯟꯇ ꯑꯣꯏꯍꯟꯕꯗꯣ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝ ꯀꯣ ꯏꯁꯥ ꯏꯊꯟꯇ ꯑꯣꯏꯍꯟꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯕ ꯈꯔ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯏꯁꯥꯅ ꯈꯟꯕꯤꯔꯣ ꯅꯦꯒꯦꯇꯤꯞꯁꯦ ꯈꯔ ꯑꯣꯏꯕꯤꯔꯅꯨꯀꯣ ꯑꯗꯨꯒ ꯑꯐꯕꯗꯤ ꯃꯌꯥꯝ ꯄꯤꯔꯤꯀꯣ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯔꯨꯕ ꯃꯤꯉꯣꯟꯗ ꯍꯥꯏꯖꯔꯨꯕ ꯀꯩꯅꯣꯝꯃ ꯃꯤꯒꯤ ꯃꯇꯦꯡ ꯑꯃ ꯅꯤꯔꯨ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯝ ꯐꯪꯖꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯒꯤ ꯁꯣꯝꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯃꯌꯥꯝꯅ ꯇꯥꯕꯤꯕ ꯃꯌꯥꯝꯅ ꯌꯥꯕꯤꯕ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯀꯣ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯍꯧꯒꯦ ꯀꯥꯏꯅ ꯈꯟꯖ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯗꯣ ꯍꯧꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯁꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯐꯕ ꯑꯣꯏꯒꯅꯤꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯒꯀꯣ ꯑꯐꯕꯗꯤ ꯑꯣꯏꯀꯣ ꯊꯕꯛꯁꯦ ꯌꯥꯝꯅ ꯁꯣꯝꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨꯀꯣ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅꯕꯤ ꯇꯥꯔꯒꯗꯤꯀꯣ ꯌꯥꯝꯅ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯊꯕꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯑꯗꯨꯝꯕ ꯐ꯭ꯌꯨꯆꯔ ꯑꯃ ꯄꯤꯕꯕꯨ ꯉꯝꯒꯅꯤꯕꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦꯀꯣ ꯑꯗꯨꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕꯤꯒꯅꯨꯀꯣ ꯌꯥꯝ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕꯤꯒꯅꯨ ꯅꯦꯒꯦꯇꯤꯞ ꯑꯣꯏꯔꯤꯕꯁꯦꯀꯣ ꯃꯃꯥꯡꯗ ꯄꯥꯁꯇ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯕꯀꯣ ꯁꯣꯝꯗ ꯑꯋꯥꯕ ꯃꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯤꯇ꯭ꯔꯦ ꯇꯧꯕꯤꯔꯝꯕꯀꯣ ꯃꯤ ꯊꯥꯖꯅ ꯂꯣꯏꯅꯔꯒ ꯇꯤꯟꯅꯔꯒ ꯆꯠꯃꯤꯟꯅꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗ ꯀꯣ ꯊꯥꯖꯕ ꯄꯨꯔꯥ ꯍꯥꯠꯂꯝꯕ ꯃꯃꯥꯡꯗꯀꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯦꯡꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅꯁꯨ ꯅꯁꯥꯗ ꯆꯤꯡꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕꯁꯦ ꯂꯩꯌꯦꯕꯀோ ꯄꯥꯁꯀꯤ ꯑꯋꯥꯕꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯄꯥꯁ ꯍꯥꯏꯕꯁꯤ ꯄꯥꯁꯅꯦ ꯑꯗꯨꯗꯒꯤ ꯂꯦꯁꯟ ꯂꯔꯟ ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒꯀꯣ ꯏꯁꯥꯗ ꯌꯥꯝ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯐꯕꯗꯤ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨꯀꯣ ꯌꯥꯝ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯩꯌꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯆꯦꯠꯅ ꯂꯦꯞꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯃꯤ ꯈꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯦꯔꯦꯖꯀꯨꯝꯕꯒꯤꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯏ ꯄꯥꯎꯒꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯂꯥꯛꯄ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯔꯤꯂꯦꯁꯟꯁꯤꯞꯇꯤ ꯑꯗꯨꯝ ꯐꯅ ꯑꯣꯏꯗ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕ ꯑꯗꯨꯝ ꯑꯣꯏꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯤ ꯋꯦꯗꯅꯦꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯔꯤꯗꯤꯡ ꯃꯊꯪꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯊꯔꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯖꯔꯒꯦꯀꯣ ꯊꯔꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯊꯔꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯁꯤꯒꯤꯀꯣ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥ ꯁꯤꯗꯀꯣ ꯀꯔꯤ ꯀꯔꯤ ꯊꯦꯡꯅꯕ ꯌꯥꯕ ꯂꯩꯒꯦ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯊꯔꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤꯀꯣ ꯊꯔꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯁꯦꯀꯣ ꯋꯥꯈꯜꯗ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥꯅ ꯅꯦꯒꯦꯇꯤꯞ ꯌꯥꯝꯅ ꯈꯟꯕꯗꯧꯅ ꯇꯧꯗꯣꯔꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯧꯕꯗꯧꯅ ꯇꯧꯋꯦꯀꯣ ꯑꯗꯣ ꯇꯧꯒꯅꯣ ꯍꯥꯏꯕ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯅꯦꯒꯦꯇꯤꯞꯁꯦ ꯏꯁꯥꯅꯁꯨ ꯌꯥꯝ ꯈꯜꯂꯦꯀꯣ ꯑꯗꯨꯗꯨꯒ ꯏꯁꯥꯅꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯜꯂꯤꯕꯁꯦꯀꯣ ꯃꯤ ꯈꯔꯁꯦ ꯃꯤ ꯈꯔ ꯌꯥꯎꯔꯤꯕꯀꯣ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯂꯥꯏꯐꯇꯀꯣ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤ ꯈꯔ ꯊꯦꯡꯅꯈ꯭ꯔꯦꯕꯀꯣ
ꯑꯗꯨꯗꯨꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤꯁꯨ ꯁꯣꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕ ꯑꯃ ꯑꯣꯏꯌꯦ ꯂꯥꯏꯐꯇꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯤꯁꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯂꯣꯏꯅꯔꯨꯔꯀꯥꯟꯗꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯣ ꯑꯣꯏ ꯑꯗꯨꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗꯁꯨ ꯌꯥꯝꯅ ꯄꯦꯜꯍꯧꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯨꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯝꯕ ꯑꯣꯏ ꯃꯤꯒꯁꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯔꯨꯔꯒꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯀꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯀꯥꯏꯅꯒ ꯈꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯀꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯁꯨꯀꯣ ꯈꯔ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯄꯥꯔꯠꯅꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯈꯪꯉꯝꯗꯕ ꯆꯤꯡꯗꯤ ꯆꯤꯡꯅꯕ ꯀꯩꯅꯣꯗꯤ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯑꯗꯨꯗꯣ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗꯀꯣ khitang ꯃꯥꯒꯤ ꯃꯁꯛꯇꯣ ꯈꯪꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯅꯦꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯈꯔ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯅ ꯈꯪꯉꯛꯄ ꯎꯔꯛꯄ ꯐꯥꯔꯛꯄ ꯁꯨꯃꯥꯏꯅ ꯈꯔ ꯂꯩꯌꯨ ꯍꯥꯏꯕ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯃ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯐꯅ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯁꯣꯝꯗ ꯌꯥꯝꯅ ꯅꯦꯒꯦꯇꯤቭ ꯈꯟꯕꯤꯒꯅꯨꯀꯣ ꯐꯠꯇꯕ ꯃꯤꯗꯨꯗꯤ ꯁꯣꯝꯅ ꯁꯦꯝꯗꯣꯛꯑꯁꯨ ꯐꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯁꯨ ꯍꯥꯏꯇꯥꯔꯦꯀோ ꯃꯥꯒꯤ ꯅꯦꯆꯔ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯅꯕ ꯈꯟꯕꯤꯌꯣꯀꯣ ꯐꯠꯇꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯐꯠꯇꯅ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯗꯧꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯣꯝꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯝꯗ ꯍꯦꯟꯅ ꯋꯥꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇꯀꯣ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯇꯧꯔꯒꯦ ꯏꯊꯧ ꯇꯧꯔꯒꯦ ꯈꯜꯂꯦꯅ ꯍꯥꯏꯖꯈꯤꯗꯅꯀோ ꯑꯗꯨꯅ ꯏꯁꯥꯒꯤ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯤꯌꯣ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯍꯩ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯄꯥꯛꯅꯕ ꯑꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯌꯥꯝ ꯑꯐꯕ ꯂꯩꯀꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯎꯗ ꯇꯥꯔꯒꯁꯨꯀꯣ ꯑꯗꯨꯒꯤ ꯌꯥꯝꯅ ꯑꯐꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤꯀꯣ ꯔꯤꯖꯜꯇ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯐꯕ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯕ ꯌꯥꯕ ꯑꯗꯒꯤ ꯂꯥꯏꯐꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯒꯁꯨ ꯑꯗꯩ ꯁꯣꯝꯅ ꯀꯩꯅꯣꯝ ꯍꯥꯏꯖꯔꯨꯕ ꯈꯣꯠꯂꯨꯕ ꯃꯇꯝꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯥꯕꯤꯕ ꯌꯥꯕꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯌꯥꯕ ꯂꯩꯀꯣ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯟꯕꯤꯒꯅꯨ ꯀꯣ ꯁꯤ ꯍꯥꯏꯖꯒꯦ ꯁꯤꯅꯤ ꯊꯔꯁꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯔꯤꯗꯤꯡ ꯐ꯭ꯔꯥꯏꯗꯦꯒꯤꯁꯦꯀꯣ ꯐ꯭ꯔꯥꯏꯗे ꯄꯣꯛꯄ ꯃꯤꯁꯤꯡꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯀꯣ ꯁꯣꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯃꯇꯝꯗꯀꯣ ꯁꯣꯝꯗ ꯈꯔ ꯌꯦꯡꯁꯤꯟꯕ ꯈꯔ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯂꯣꯏꯅꯕ ꯃꯤꯁꯤꯡ ꯃꯔꯛꯇꯁꯨꯀꯣ ꯈꯔ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯈꯔ ꯌꯥꯎꯒꯗꯧꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯃꯇꯝꯗ khitang ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯃꯤꯁꯛꯁꯤꯡꯗꯣ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤꯀꯣ ꯈꯪꯕꯤ ꯇꯥꯔꯒꯗꯤ ꯃꯣꯏꯗꯤ khitang ꯂꯥꯞꯊꯣꯛꯅ ꯂꯩꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯣꯝꯗ ꯐꯠꯇꯕ ꯇꯧꯔꯛꯄ ꯌꯥꯕ ꯀꯣ ꯁꯣꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯝꯕ ꯃꯤꯁꯦ ꯑꯗꯨꯝ ꯂꯣꯏꯅꯕꯗ ꯈꯔꯃꯛꯇꯤ khꯪꯕꯅꯤꯀோ ꯑꯗꯨꯝꯕ ꯈꯪꯕ ꯌꯥꯎ ꯇꯥꯔꯗꯤ khitang ꯃꯣꯏꯗꯒꯤ ꯑꯚꯣꯏꯗ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯗꯨꯅ ꯀꯣ khitang ꯂꯥꯞꯊꯣꯛꯄꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯤꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯁꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯗꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏꯀꯣ ꯁꯣꯝꯅ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯝꯗ ꯌꯦꯜꯂꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯐꯠꯇꯕ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯌꯦꯜꯂꯛꯄ ꯌꯥꯕ ꯂꯩꯀꯣ ꯑꯗꯨꯅ ꯁꯣꯝꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯄꯣꯛꯂꯛꯄ ꯌꯥꯕ ꯂꯩ ꯑꯗꯨꯗꯨꯅ khitang ꯃꯣꯏꯗꯒꯤ khitang ꯂꯥꯞꯊꯣꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯊꯧꯔꯝ ꯀꯩꯀꯥ ꯇꯧꯕ ꯃꯇꯝꯅꯦ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨꯀꯣ ꯌꯥꯝ ꯀꯥꯝ ꯑꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯨ ꯌꯥꯝꯅꯁꯨ ꯐꯤꯡꯒꯠꯀꯅꯣꯀꯣ ꯑꯗꯨꯒ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯏꯪꯅ ꯇꯞꯅ ꯇꯧꯕꯗ ꯌꯥꯝ ꯑꯐꯕ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯩꯀꯥ ꯀꯣ ꯇꯧꯅꯕ ꯈꯣꯠꯅꯕ ꯀꯩꯅꯣꯝ ꯇꯧꯕ ꯃꯇꯝꯗꯀꯣ ꯏꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯕꯅ ꯍꯦꯟꯅ ꯐꯩꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦꯀꯣ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯪꯕꯤꯗꯕ ꯏꯁꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯏꯅꯔ ꯚꯣꯏꯁꯁꯦ ꯁꯤꯗꯒꯤ ꯑꯣꯏꯅ ꯒꯥꯏꯗꯦꯟꯁ ꯂꯧꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯛꯁꯦꯁ ꯑꯣꯏꯖꯕ ꯌꯥꯕ ꯂꯩꯀꯣ ꯃꯤ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯑꯀꯣꯏꯕꯁꯦ ꯃꯤꯁꯦꯈꯔ ꯐꯕꯁꯨ ꯋꯥꯠꯂꯤ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯕ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕꯤꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯅꯣꯝꯃ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯀꯩꯅꯣꯝꯃ ꯈꯪꯅꯤꯡꯗꯅ ꯍꯪ ꯇꯥꯔꯒꯁꯨꯀꯣ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕꯤꯔꯣꯏ ꯑꯗꯨꯅ ꯏꯁꯥꯒꯤꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯒꯤ ꯀꯩꯅꯣꯗꯣ ꯏꯅꯔ ꯚꯣꯏꯁꯇꯣ ꯑꯗꯨꯗꯣ
ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯏꯁꯥꯒꯤ ꯏꯟꯇ꯭ꯌꯨꯁꯟꯕꯨ ꯇ꯭ꯔꯁ ꯇꯧꯕꯤꯌꯣꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯗꯗꯤꯀꯣ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯈꯤꯗꯕ ꯑꯗꯨꯝꯕ ꯂꯩꯅꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯕꯀꯣ ꯑꯃꯨꯛ ꯍꯟꯅꯀꯣ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯕ ꯃꯤꯀꯨꯞꯇꯣ ꯑꯗꯨꯃꯥꯏꯅ ꯄꯨꯔꯛꯄ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅꯗꯤ ꯂꯩꯗꯤ ꯂꯩꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯐꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯁꯨ ꯌꯥꯎꯈꯤꯀꯣ ꯍꯥꯏꯗꯤ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯅ ꯆꯤꯇꯤꯡ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯐꯥꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯅꯕ ꯁꯥꯎꯅꯕ ꯑꯗꯒꯤ ꯁꯣꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯁꯣꯟꯊꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯣꯟꯁꯤꯟꯅꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯑꯩ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯒꯦ ꯀꯥꯏꯅꯒ ꯈꯟꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯕꯨ ꯍꯥꯏꯔꯒꯗꯤꯀꯣ खितंग कहीं तौबीयूको सोमगी पार्टनर सोमसे खितंग ग्रांटेड ओइना लौबो उइको खितंग ग्रांटेड ओइना लौबो उइये सोमना हाइदि ममांग हंजन हंजन माना सोइखिबा लानखिबा याव तारगसुको सोमना ngakpiraga lakhiba adumaina uiko aduduna haitareko somgi partner na adumaina taw taragasu kho taragasu somna dum ngakpigani adum relationship se hana dum nusi chana chatminani adum somna thadoga chatloi kainaga sumaina khanba khara yawebako aduduna handakti haitareko khara khanghallo ko khara khanghallo haibadi sidi yade khote aduga haidi nanga tawrido kholido ai kesu yade khote handakti aina nangbu ngakpiba ngamaro haibe mong thai tare ko isagi boundary ama khara kya hai tare set tawbiyu hai tare ko handaki kaino sidi handaki hapta sidi hai tare ko yade haibamdi khangalu ko natragadi nungai tabaje hanjan hanjana sum thengnarakpa yaba adumaina oi aduga fataba midi ko fazana khandokpiyu ko handaki hapta je fataba midi pujel sengdaba midi fazana khandokpiyu khandok pida taragadi ko nungai tabaje hanana thengnarakpa yaba adumaina oye friday pokpa mi singi hai tare ko ado ngasi reading se kamai tawdi haibado comment haibiramo mathandasu kai kai topic tawsige ado comment ibiramo aduga like share subscribe tabiramo tawrubasing thank you so much personal reading tawnibasingna agi insta da dm tabiramo ngasi thank you for watching mathangisina ko saturday pokpa mi singsi handaki hapta sida kari kari thengnarakpa yaba lei habado himinase saturday pokpa mi singi ko saturday pokpa mi singi handaki week sida kari kari thengnaba yaba leige kari kari tholakpa yaba leige habado hape himinase saturday pokpa mi singi ko saturday pokpa mi singse ko relationship kra nungai na daba hana uye relationship kra nungai na daba ko taba songi person na hai tare ko koi gi cheating tauba ko third party gumba adumaina involve torpo iko na gi relationship se ko adudugi thamo yam kaiba nungai taba mi khara yawbo ui ko ado songi person je kitang kaino tobusu wali ko songi person je kitang mature obusu wali ko खितंग मेच्योर बो वाटली सोंग येंगना मतम दरी को सोमना यामना स्टेबल ओ या मेच्योर ओय हाय तारे को सोमना थबक थोरम तब मतम दसु हाय तारे पुक्चेल सेंगना लेपचबा को नुशिनरसु थमोय सेंगा लेपचबा पुक्चेल सेंगा लेपचबा को हाइदि चका चका तब पाम दबा हाय तारे को इसागी मगुन हाइगद्रा को ngakna chachaba mi oina uiye ko aduga hotnabasu ko yam kanba misak oina ui ko aina uba matamda somse adubu songi person jidi ko khara koiba langba chatpa mayam pulaga ya langba ba khara pamba mi oina ui ko adugi misak se somna loina badu khara waram gani ko ado handaki hapta se ko aina haijaning badi handaki hapta je ko isa je hai tare isagi value je ko ke hai tare lehan biyo ba ko haidi shongi person sumaina third party sumaina pusalakna khotana nungaitana ko tawgibase ko isana kitang yade haibaduma khangalo yade haibaduma utlo ko adi mana tawri geisu ka hai tare yabiganu hai tare mana khoigi themaktana khotana ko mana themaktana khotana adagi kaino tawdana khotana tawraga su ko yabiganu ko songi person je kitang kaino tawi ko khara mami mana choiba khara ke hai tare phajabada ngawba haigadra kari haina haigani khara kai haina haigani thamoi dagi nataba hai tare ko mapan thongi khara kaino tawbodo
ꯉꯥꯎꯖꯕ ꯃꯄꯥꯟꯊꯣꯡꯒꯤ ꯑꯔꯪ ꯑꯔꯥꯛꯀꯨꯝꯕ ꯍꯥꯏꯔꯒꯗ ꯑꯗꯨ ꯎꯕꯗꯀꯣ ꯈꯔ ꯉꯥꯎꯕ ꯃꯤ ꯑꯣꯏꯅ ꯎꯏꯕꯀꯣ ꯑꯩꯅ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯟꯕ ꯈꯣꯠꯄ ꯂꯥꯡꯕ ꯌꯥꯝ ꯄꯥꯝꯒꯅꯤꯀꯣ ꯈꯔ ꯕꯤꯍꯦꯕꯤꯌꯔꯁꯨ ꯈꯔ ꯑꯉꯥꯡꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯎꯏꯀꯣ ꯑꯗꯨꯅ ꯁꯣꯝꯒ ꯂꯣꯏꯅꯕ ꯃꯇꯝꯗ ꯁꯣꯝꯗ ꯌꯥꯝ ꯋꯥꯕ ꯈꯣꯠꯄ ꯊꯃꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤꯀꯣ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯎꯠꯄꯤꯌꯨꯀꯣ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯎꯠꯄꯤꯌꯣ ꯁꯣꯝꯁꯨ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯧꯅꯥ ꯂꯩꯅ ꯂꯩꯕꯤꯌꯨꯀꯣ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯊꯧꯅꯥ ꯂꯩꯅ ꯂꯩꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀோ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯃꯥꯅ ꯆꯤꯡꯉꯤꯈꯩ ꯌꯥꯕꯒꯤ ꯃꯑꯣꯡꯗꯣ ꯍꯟꯗꯛꯇꯤ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯒꯤ ꯑꯗꯨ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯅ ꯈꯣꯠꯇꯅ ꯂꯩꯔꯛꯈꯤꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯅ ꯈꯣꯠꯇꯅ ꯎꯪꯈꯠꯅꯔꯒ ꯂꯩꯕ ꯃꯔꯝꯗꯤ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯈꯪꯕ ꯉꯝꯗꯕ ꯑꯗꯨꯕꯨ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯣꯠꯇꯕ ꯂꯩꯕꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝ ꯈꯪꯉꯛꯄꯀꯣ ꯑꯗꯨꯗꯣ ꯁꯣꯝꯒꯤ ꯄꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦꯀꯣ ꯃꯤ ꯈꯔꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯔꯁꯟꯗꯣ ꯑꯇꯣꯞꯄ ꯄꯔꯁꯟ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤꯒꯨꯝꯕ ꯑꯗꯨꯝꯕ ꯀꯩ ꯍꯥꯏꯔꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯔꯤꯂꯦꯁꯟꯒꯨꯝꯕ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯕ ꯂꯩꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯈꯪꯉꯕꯅꯤꯅꯀꯣ ꯏꯁꯥꯗ ꯈꯤꯇꯪ ꯑꯦꯋꯦꯌꯔ ꯑꯣꯏꯔ ꯂꯩꯕꯤꯌꯨꯅ ꯍꯥꯏꯖꯒꯦꯀꯣ ꯃꯤ ꯂꯣꯏꯅꯃꯛꯀꯤꯗꯤ ꯅꯠꯆꯗꯦ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯄ ꯌꯥꯕ ꯁꯣꯝꯅ ꯆꯤꯡꯅꯔꯒ ꯂꯥꯛꯄꯗꯣꯀꯣ ꯍꯟꯗꯛꯇꯤ ꯈꯪꯕ ꯀꯣ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯌꯥꯎꯕꯒꯤꯅꯤ ꯈꯣꯠꯄꯒꯤꯅꯤ ꯃꯥꯅ ꯃꯔꯝ ꯆꯥꯗꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯁꯦ ꯃꯔꯝ ꯆꯥꯗꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯉꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯣ ꯁꯤꯒꯤꯅꯤꯅ ꯈꯪꯉꯛꯄ ꯑꯗꯨꯝꯕ ꯃꯤ ꯈꯔꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯎꯔꯛꯀꯗꯧꯔꯤꯀꯣ ꯑꯗꯨꯗꯨꯅ ꯁꯣꯝꯗ ꯌꯥꯝꯅ ꯋꯥꯕ ꯂꯩꯀꯣ ꯑꯗꯨꯅ khitang ꯊꯧꯅꯥ ꯂꯩꯕꯤꯌꯨꯀꯣ khitang ꯊꯧꯅꯥ ꯂꯩꯕꯤꯌꯨ khitang ꯑꯦꯂꯔꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯏꯅ ꯂꯩꯕꯤꯌꯨ khitang ꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯕꯨ ꯁꯣꯝꯅꯗꯤ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯃꯉꯣꯟꯗꯒꯤ ꯐꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦꯀꯣ ꯑꯗꯨꯒ ꯊꯕꯛ ꯊꯧꯔꯝ ꯑꯃꯀꯣ ꯁꯣꯝꯅ ꯇꯧꯖꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯍꯧꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯡ ꯇꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯝꯕ ꯊꯕꯛ ꯑꯗꯨꯝꯕ ꯄꯤꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣꯀꯣ ꯑꯗꯨꯗꯨꯅ ꯍꯣꯠꯅꯕ ꯍꯧꯖꯤꯟꯕꯗ ꯌꯥꯝ ꯑꯐꯕ ꯄꯤꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕꯀꯣ ꯌꯥꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯑꯐꯕ ꯄꯤꯔꯤ ꯑꯗꯨꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯁꯀꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯒꯤ ꯆꯠꯃꯤꯟꯅꯈꯤꯕꯀꯣ ꯃꯇꯝꯅ ꯇꯥꯟꯖꯥꯅ ꯌꯥꯗꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯈꯤꯕ ꯃꯤꯁꯛꯀꯨꯝꯕ ꯀꯣ ꯑꯗꯨꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯀꯣ ꯁꯣꯝꯗ ꯄꯥꯎ ꯐꯥꯎꯔꯛꯎ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯁꯣꯝꯒ ꯄꯥꯎ ꯐꯥꯎꯔꯛꯇꯅ ꯈꯣꯠꯇꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯂꯥꯛꯄ ꯌꯥꯕ ꯂꯩ ꯑꯗꯣ ꯌꯥꯔꯒꯗꯤꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦꯀꯣ ꯁꯣꯝꯁꯦ khitang ꯃꯤꯒꯨꯝꯕ khitang ꯄꯨꯟꯊꯣꯛꯄ ꯐꯩꯀꯣ ꯃꯤꯒ ꯏꯃꯥꯟꯅꯕꯤ ꯈꯔ ꯄꯨꯟꯕ ꯑꯗꯒꯤ ꯆꯥꯏꯜꯍꯨꯗ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ khitang ꯄꯨꯟꯗꯅ ꯈꯣꯠꯇꯅ khitang ꯂꯩꯕ ꯃꯇꯝꯗꯀꯣ ꯁꯣꯝꯗ ꯍꯥꯏꯇꯥꯔꯦꯀோ ꯁꯣꯝꯗ ꯑꯗꯨꯝ ꯈꯔ ꯑꯐꯕ ꯑꯣꯏꯀꯣ ꯌꯥꯝꯅꯁꯨ ꯋꯥꯈꯜ ꯋꯥꯅ ꯈꯟꯖꯟꯕꯤꯒꯅꯨꯀꯣ ꯍꯥꯟꯅ ꯈꯟꯖꯟꯕ ꯈꯣꯠꯄ ꯌꯥꯎꯕ ꯑꯗꯨꯝꯕ ꯈꯔ ꯎꯏꯀꯣ ꯌꯥꯝ ꯋꯥꯕ ꯈꯣꯠꯄ ꯌꯥꯎꯕ ꯎꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ khitang ꯃꯄꯥꯟ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯃꯌꯥꯝꯒ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ khitang ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯉꯁꯥꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯥꯁꯀꯤ ꯆꯠꯈ꯭ꯔꯤꯕ ꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯀꯗꯧꯕꯁꯦ khitang ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯅꯈꯣꯏꯅ ꯂꯩꯈꯤꯕ ꯅꯨꯡꯁꯤꯕꯗꯣ khitang ꯑꯗꯨꯗꯣ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯒꯅꯤ ꯈꯔ ꯑꯗꯨꯒꯤ ꯀꯅꯦꯛꯁꯟꯗꯣ khitang ꯊꯣꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯦꯡꯕꯤꯔꯤꯕ ꯁꯣꯝꯀꯣ ꯑꯗꯨꯝ ꯈꯪꯕꯤꯔꯣ khitang ꯅꯨꯡꯁꯤꯕꯗꯣ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯄꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯕ ꯂꯩꯌꯦ ꯁꯤꯅꯤ ꯁꯦꯇꯔꯗꯦ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯅꯀꯣ ꯑꯗꯨꯝ ꯑꯐꯕ ꯃꯌꯥꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯀꯩꯀꯩ ꯊꯣꯛꯄ ꯌꯥꯕ ꯍꯥꯏꯕꯗꯣ ꯁꯦꯇꯔꯗꯦꯒꯤ ꯔꯤꯗꯤꯡꯅꯦ ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯀꯩ ꯇꯣꯄꯤꯛ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯈ꯭ꯔꯕꯁꯤꯡ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯇꯧꯅꯤꯡꯕꯁꯤꯡ ꯑꯩꯒꯤ ꯏꯟꯁꯇꯥꯗ DM ꯇꯧꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ